JDF1ꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯣꯛ ꯑꯣꯏꯅꯥꯝꯒꯤ ꯁꯤꯒꯤ ꯌꯨꯝꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ 40/30ꯗꯨꯅꯦꯕꯀꯣ ꯁꯤ ꯁꯥꯡ 40/30 ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯣꯛꯁ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯍꯦꯜꯂꯝꯕ ꯁꯤ ꯃꯅꯤꯡꯗ ꯔꯦꯂꯤꯡ ꯍꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯍꯣꯏ ꯁꯤꯗ ꯄꯥꯔꯇꯤꯁꯟ ꯁꯤ ꯑꯗꯨꯝ ꯑꯆꯧꯕ ꯑꯃ ꯐꯪꯉꯦ ꯁꯤ ꯃꯥꯡꯒꯣꯜ ꯍꯥꯞꯄꯦ ꯂꯣꯏ ꯍꯥꯞꯇꯣꯏꯁꯨ ꯃꯍꯨꯝ ꯆꯥꯎꯅ ꯊꯣꯛꯑꯦꯗꯅꯀꯣ ꯍꯣꯏ ꯑꯗ ꯁꯤꯗ ꯗꯕꯜꯕꯣꯛꯄꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯤꯁꯦ ꯆꯥꯎꯔꯥꯛꯅ ꯃꯆꯥꯛꯇ ꯅꯍꯥꯟꯒꯤꯗ ꯑꯗꯨꯝ 7 ꯃꯌꯥ ꯆꯪꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯐꯤꯅꯤꯁꯤꯡ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯗꯨꯝ ꯁꯤꯃꯗꯤ ꯈꯔ ꯆꯥꯎꯋꯦ ꯆꯥꯎꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯆꯥꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯍꯥꯟꯒꯤ ꯍꯥꯏꯕ ꯑꯆꯧꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯇꯥꯏꯜꯁ ꯊꯥꯅꯦꯅ ꯁꯤꯒꯤ ꯐ꯭ꯂꯣꯔꯤꯡꯁꯤ ꯌꯥꯝꯅ ꯂꯤꯡꯍꯟꯈꯤꯕꯗꯣ ꯑꯗꯨꯝ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯈꯤꯅꯤ ꯐꯤꯅꯤꯁꯤꯡ ꯋꯥꯠꯈꯤꯅꯤ ꯐꯤꯅꯤꯁꯤꯡ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯅꯤꯡ ꯂꯣꯏ ꯈꯥꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯋꯥꯠꯂꯤꯕꯅꯤꯅ ꯃꯗꯨꯁꯨ ꯑꯗꯨꯝ ꯇꯧꯒꯦ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝ ꯗꯥꯝ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯖꯒꯥꯗꯨꯗꯅꯤꯀꯣ ꯆꯪꯉ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯏꯟꯇꯔꯦꯁ ꯄꯤꯈꯤꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦꯅ ꯇꯧꯖꯕꯅꯦꯀꯣ ꯉꯁꯤꯒꯤꯁꯦ ꯁ꯭ꯇꯦꯌꯔꯒ ꯂꯣꯏ ꯁꯥꯔꯦ ꯁ꯭ꯇꯦꯌꯔꯁꯦ ꯌꯥꯝ ꯐꯖ ꯐꯖꯅ ꯁꯥꯏ ꯑꯩ ꯁꯥꯔꯤꯕ ꯀꯥꯡꯕꯨꯗ ꯁꯣꯝꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯑꯩ ꯍꯩꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯇꯣꯞ ꯆꯠꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯂꯩ ꯁꯤꯅ ꯁ꯭ꯇꯦꯌꯔꯅꯤ ꯁ꯭ꯇꯦꯌꯔꯁꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯩꯈꯣꯏ ꯄꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯝ ꯁꯥꯕꯤꯅꯤꯡꯕ ꯑꯊꯨ ꯑꯀꯥꯏ ꯅꯪꯅꯕ ꯑꯗꯨꯝ ꯁꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯁ꯭ꯇꯦꯌꯔꯅꯤ ꯁ꯭ꯇꯦꯌꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀꯥꯏꯔꯪꯕ ꯈꯣꯠꯂꯪꯕ ꯑꯗꯨꯝ ꯇꯧꯔꯤꯁꯦ 2x2 ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯏꯔꯪꯉꯤ ꯀꯩꯔꯥꯛ ꯍꯦꯟꯅ ꯍꯥꯞꯄ ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯜꯁ ꯊꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯁꯨꯀꯣ ꯀꯩꯔꯥꯛꯁꯦ ꯍꯦꯟꯅ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯔꯤ ꯌꯥꯝ ꯐꯖꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯝ ꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯨꯡꯒꯤꯁꯨ ꯑꯩꯈꯣꯏ ꯐꯤꯅꯤꯁꯤꯡ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯈꯤꯅꯤ ꯑꯗꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯤꯅ ꯁ꯭ꯇꯦꯌꯔꯗꯨꯅꯤ ꯁ꯭ꯇꯦꯌꯔꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯌꯥꯏ ꯗꯤꯖꯥꯏꯟ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯑꯄꯥꯝ ꯄꯥꯝꯕ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯒꯦꯔꯥ ꯑꯃꯗ ꯌꯦꯡꯒꯦꯔꯥ ꯑꯗꯨꯝ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯣ ꯁꯤ ꯂꯩꯇꯥꯔꯗꯤ ꯑꯩ ꯁꯤ ꯑꯝꯇꯪ ꯑꯣꯟꯊꯣꯛꯄꯤꯌꯣ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯖꯒꯗꯕꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯈ꯭ꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯐꯖꯅ ꯁꯦꯝꯃꯛꯈꯤꯅꯤꯀꯣ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯝ ꯂꯣꯏꯕ ꯌꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯅꯠꯇ꯭ꯔꯒ ꯀꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯇꯦꯌꯔꯁꯤꯅꯤ ꯁ꯭ꯇꯦꯌꯔ ꯀꯩꯁꯨꯝ ꯅꯣꯝꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗꯦꯀꯣ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯐꯖꯈꯤꯅꯤ ꯂꯣꯏꯁꯟꯕ ꯍꯥꯏꯗꯤ ꯐꯤꯅꯤꯁꯤꯡꯗꯤ ꯂꯣꯏꯗꯧꯔꯦꯀꯣ ꯍꯌꯦꯡ ꯁꯤꯁꯦ ꯋꯥꯜꯁꯦ ꯗꯕꯜ ꯕꯣꯔꯠ ꯈꯥꯖꯤꯜꯂꯛꯑꯒꯗꯤ ꯀꯩꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯥꯏꯁꯦ ꯎꯔꯣꯏꯕ ꯁꯤꯁꯦ ꯑꯗꯨꯝ ꯁꯣꯝ ꯁꯥꯏꯠꯀꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤ ꯑꯗꯨꯝ ꯁꯤꯁꯦ ꯍꯌꯦꯡ ꯔꯪ ꯊꯥꯕ ꯑꯩꯈꯣই ꯋꯥꯜꯒꯤ ꯄꯨꯇꯤ ꯀꯛꯄꯗꯣ ꯀꯛꯑꯒꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯥꯡꯗ ꯔꯦꯂꯤꯡꯒꯁꯦ ꯌꯥꯝ ꯐꯖꯅ ꯀꯨꯡꯅ ꯍꯥꯞꯄꯦ ꯁꯤꯁꯦ ꯗꯤꯖꯥꯏꯟ ꯍꯥꯞꯅꯤꯡꯕ ꯗꯤꯖꯥꯏꯟ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯈꯨꯠ ꯍꯦꯟꯅ ꯆꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯒꯅꯤꯀꯣ ꯃꯅꯨꯡ ꯆꯪꯉꯨꯁꯦ ꯁꯤꯁꯦ ꯃꯅꯨꯡ ꯀꯝꯄꯥꯔꯠꯃꯦꯟ ꯈꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯋꯥꯠꯂꯤ ꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯕꯖꯦꯠ ꯍꯥꯏꯖꯔꯛꯀꯦ ꯂꯣꯏꯔꯛꯄꯗꯀꯣ ꯀꯌꯥꯝ ꯆꯪꯉꯤ ꯍꯥꯏ ꯁꯤꯔꯣ ꯆꯥꯎꯗꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕꯅꯦꯀꯣ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯣꯏꯅꯥꯝ ꯗꯥꯝꯗ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯃꯔꯣꯛ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯕꯅꯦ ꯃꯐꯝꯁꯦꯀꯣ ꯑꯗꯨꯝ ꯐꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯣ ꯁꯤ ꯗꯕꯜ ꯕꯣꯔꯠ ꯈꯥꯔꯛꯈꯤꯅꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯗꯕꯜ ꯕꯣꯔꯠꯇꯤ ꯈꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯗꯕꯜ ꯕꯣꯔꯠ ꯈꯥ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯈꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯣꯠꯁꯦ ꯎꯔꯔꯣꯏꯕ ꯌꯣꯠ ꯎꯗꯕꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯋꯥꯜ ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯌꯥꯝ फजनी है तुम हारो JDF1 सिगी अखोगी समुरक ओइनामगी सिगी युमजे सिसना मु कइनोने 40/30 दुने कोसी सा 40/30 अदि अप्रोक्स तारे अदे हेलंबा मनिंगदा रेलिंग हापो खोबो मैम यावरिबो होय सिदा पार्टीशन सि मचौम फंगे सिमांगोल हापे लोय हापो महुम चाउन फेरेना बा होय अदे सि डबल नंबर पुदी ओइद्रि अदे सिजे चाना चाका नहांगिदा दम 7 मया संग्रेबो होय यूसिंग के गले हप्सलागदी आई सिमदि खा चावे चावे खैना तमदा साखिजु कना साइना हांगे हब ससुवा ओइबो आदि ता थानेना सिगी फ्लोरिंग यामना लिंगन गिबदो अदुना होय पैसा खरदि संगे कइगिनोदा 5.9 मुक संगे मसाक्तको कोगी सिदा लैदिबो सिमेंट बोर्ड अदुगा रूफिंग गी तबे जिंगा यावरि म्यामसे सिमेंट तो 5.9 मुक संग्रे अदुगा पुलमना कोगी कुसुमन ग तौतागदि अदुम
7 ꯃꯌꯥꯅꯦꯕꯀꯣ 7 ꯃꯌꯥ ꯆꯪꯉꯦ ꯑꯦꯄ꯭ꯔꯣꯛꯁ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯃꯅꯤꯡꯗꯁꯨ ꯄ꯭ꯔꯥꯏꯁ ꯀꯌꯥꯝ ꯍꯥꯞꯐꯝ ꯁꯤ ꯁꯤꯟꯇꯦꯛꯁ ꯊꯝꯐꯝꯅꯦꯀꯣ ꯁꯤ ꯂꯩꯁꯤꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃ ꯊꯝꯃ ꯁꯤꯟꯇꯦꯛꯁ ꯍꯥꯞꯐꯝ ꯁꯤꯟꯇꯦꯛꯁ ꯊꯝꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯆꯪꯒꯦ ꯁꯤꯒꯤꯁꯦ 30/40 ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯃꯆꯥꯛꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯖꯅ ꯍꯌꯦꯡ ꯇꯥꯏꯜꯁ ꯁꯥꯕ ꯁꯤ ꯅꯣꯝꯗꯕꯅꯦꯀꯣ ꯈꯛꯇ ꯆꯠꯄ ꯃꯇꯝꯗ ꯗꯪꯕꯨꯗꯤ ꯂꯥꯎꯔꯒꯁꯨ ꯁꯤꯗꯤ ꯑꯗꯨꯝ ꯀꯩꯝ ꯅꯣꯝꯗꯕꯅꯦ ꯃꯈꯣꯟ ꯀꯩꯝ ꯇꯥꯔꯝꯃꯣꯏꯕ ꯁꯤꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯏꯔꯤ ꯃꯌꯥꯝꯀꯣ ꯑꯗꯨ ꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯩꯌꯦ ꯌꯨꯝꯁꯦ ꯍꯌꯦꯡ ꯊꯥꯒꯠꯆꯔꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯕ ꯃꯊꯛ ꯈꯛꯇꯔꯣ 7 ꯂꯥꯛ ꯍꯥꯏꯁꯦ ꯃꯊꯛ ꯈꯛꯇꯪ ꯑꯣꯏ ꯃꯊꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯦꯛꯀꯤ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯆꯦꯛꯀꯤ ꯃꯊꯛꯇ ꯍꯥꯞꯆꯟꯕꯅꯦ 7 ꯂꯥꯛ ꯆꯪꯉꯦ 7 ꯂꯥꯛ ꯁꯨꯃꯥꯏꯅ ꯃꯆꯥꯛꯇꯗ ꯑꯗꯨꯝ 5.9 ꯁꯨꯝ 5.96 ꯃꯌꯥ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯈꯨꯠꯁꯨꯃꯟꯒ ꯇꯧꯔ 7 ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯇꯛꯅ ꯆꯪꯉꯦ ꯑꯗꯨꯝ ꯌꯨꯝ ꯁꯥꯕꯁꯤ ꯆꯞ ꯆꯥꯕꯁꯤ ꯍꯥꯏ ꯉꯝꯗꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯦꯟꯖꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯞꯅꯤꯡꯉꯤꯕ ꯁꯤꯃ ꯍꯦꯟꯖꯟꯅ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯆꯪꯉꯦ ꯃꯊꯛ ꯁꯨꯃꯥꯏꯅ ꯃꯊꯛ ꯈꯛꯇꯗ 7 ꯍꯦꯟꯅ ꯆꯪꯉꯦ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯌꯥꯝ ꯊꯤꯅ ꯆꯪꯍꯟꯗꯕ ꯌꯥꯏ ꯆꯪꯍꯟꯗꯕꯁꯨ ꯌꯥꯏꯀꯣ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯌꯣꯠꯇꯩ ꯀꯩꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯔꯒ ꯁꯥꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯄꯣꯠꯅꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯌꯦꯡ ꯐ꯭ꯌꯨꯆꯔꯒꯤ ꯌꯦꯡꯀꯥꯟꯗ ꯁꯤꯗ ꯇꯥꯏꯜꯁ ꯊꯥꯔꯛꯈꯤꯅꯤ ꯇꯥꯏꯜꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣই ꯀꯩꯔꯥꯛꯀꯨꯝꯕ ꯂꯣꯏ ꯍꯥꯞꯄꯛꯈꯤꯅꯤꯗꯅ ꯑꯗꯣ ꯍꯥꯞꯄꯅꯤꯅ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯗꯦ ꯕꯖꯦꯠꯇ ꯁꯥꯕ ꯂꯣꯏ ꯌꯥꯏ ꯕꯖꯦꯠꯇ ꯁꯥꯕ ꯌꯥꯏ ꯑꯗꯨꯝ ꯄꯤꯛꯅ ꯑꯗꯨꯝ ꯁꯥꯕ ꯀꯩꯝ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯗꯩ ꯃꯊꯛꯁꯦ ꯇꯥꯏꯜꯁ ꯁꯥꯔꯒ ꯈꯣꯠꯂꯒ ꯋꯦꯠ ꯃꯌꯥꯝ ꯑꯃ ꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯔꯥꯛ ꯍꯥꯏꯀꯣ ꯃꯈꯥꯗ ꯀꯩꯔꯥꯛꯁꯦ ꯑꯩ ꯍꯣꯔꯦꯟ ꯃꯈꯥꯗ ꯎꯠꯆꯔꯛꯀꯦ ꯀꯩꯔꯥꯛ ꯍꯥꯏꯁꯦ ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤ ꯃꯈꯣꯟ ꯊꯣꯛꯄ ꯌꯥꯏꯅꯤ ꯑꯗꯨꯝ ꯃꯈꯣꯟ ꯊꯣꯛꯇꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯪꯀ꯭ꯔꯤꯠꯅ ꯁꯥꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯦꯛ ꯁꯤꯜ ꯀꯧꯏꯀꯣ ꯏꯁꯤꯡꯁꯦ ꯆꯪꯗꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯊꯛꯇ ꯇꯥꯏꯜꯁ ꯑꯃ ꯊꯥꯔꯛꯑꯒꯗꯤ ꯑꯃꯨꯛ ꯐꯖꯗꯣꯏꯅꯦ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯃꯐꯝꯁꯦ ꯍꯣꯜ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯥ ꯑꯃ ꯐꯖꯅ ꯐꯪꯉꯦ ꯆꯥꯎꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏ ꯑꯁꯤ ꯑꯩꯒꯤ ꯏꯟꯇꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯅ ꯁꯥꯕꯅꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩ ꯁꯨꯝ ꯈꯪꯍꯟꯖꯒꯦꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯦ ꯁꯦꯂꯤꯡꯁꯨ ꯌꯥꯎꯔꯕ ꯁꯤꯂꯤꯡꯗꯤ ꯌꯥꯎꯗꯦ ꯁꯤꯂꯤꯡꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯤꯞꯁꯝ ꯕꯣꯇꯝ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯔꯀꯥꯟꯗ 65ꯇ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯁꯤꯂꯤꯡ ꯇꯧꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯇꯥꯁꯨ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯐꯦꯠ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯗꯨ ꯃꯦꯁꯦꯖꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯃꯦꯁꯦꯖ ꯍꯟꯖꯔꯛꯀꯦ ꯑꯗꯨꯝ ꯁꯤꯂꯤꯡ ꯊꯥꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯑꯩ ꯈꯪꯅꯕ ꯑꯗꯨꯝ ꯂꯩ ꯃꯣꯏꯗ 65 ꯍꯥꯏ ꯆꯥꯡꯁꯤꯗ ꯁꯥꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯈꯥꯕ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯚ ꯑꯃ ꯊꯥꯖꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯅꯦꯀꯣ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯂꯩꯕꯥꯛ ꯆꯥꯎ ꯃꯩꯇꯩꯅ ꯁꯤꯂꯤꯡꯁꯨ ꯌꯥꯎ ꯁꯤꯂꯤꯡ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯥꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯈꯔ ꯂꯩꯕ ꯋꯥꯠꯄꯅꯤꯅ ꯄꯩꯁꯥꯁꯦ ꯈꯔ ꯇꯥꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯩꯁꯥ ꯑꯩ ꯂꯩꯕꯐꯥꯎꯒꯤ ꯆꯥꯡꯗ ꯑꯃꯨꯛ ꯁꯥꯔꯦ ꯑꯩꯈꯣꯏ 3.54 ꯃꯌꯥ ꯌꯧꯅꯕꯒꯤ ꯆꯥꯡꯗ ꯁꯥꯔꯦ ꯑꯩ ꯂꯥꯛ ꯑꯃꯃꯨꯛ ꯂꯩꯔꯒꯗꯤ ꯑꯩ ꯁꯥꯕꯁꯦ ꯌꯥꯔꯕꯅꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯆꯦꯛꯅ ꯁꯥꯕꯗꯣ ꯃꯗꯨꯒꯤꯗꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯁꯜꯂꯤ ꯍꯥꯏꯇꯥꯔꯦꯀோ ꯇꯞ ꯇꯞ ꯇꯦꯛ ꯇꯦꯛ ꯑꯔꯩꯕ ꯄꯩꯁꯥꯅ ꯑꯗꯨꯝ ꯇꯧꯔꯤ ꯑꯩꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤꯁꯦ ꯃꯇꯥꯡ ꯆꯥꯕꯅ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯇꯟꯖꯥ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯂꯨꯍꯣꯡꯅꯤꯡꯕ ꯕꯣꯔ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯌꯣꯠꯅ ꯑꯗꯨꯝ ꯁꯥꯔꯒ ꯂꯥꯛ 6-7 ꯑꯩꯈꯣꯏ ꯀꯪꯀ꯭ꯔꯤꯠꯅ ꯁꯥꯔꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛ 6-7ꯅꯗꯤ ꯌꯥꯔꯣꯏꯗꯅ ꯏꯚꯟ ꯂꯥꯛ 10ꯅꯕꯨꯛ ꯁꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅꯗꯤ ꯊꯣꯛꯑꯣꯏꯕ ꯃꯊꯛꯇ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯩꯁా ꯀꯌా ꯆꯪꯅꯕꯅꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯑꯗꯨꯝ ꯌꯣꯠꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯃꯨꯛꯇꯤ ꯆꯪꯒꯅꯤꯀꯣ ꯃꯤꯅꯤꯃꯝꯗ ꯊꯥ ꯑꯃꯃꯨꯛ ꯃꯦꯛꯁꯤꯃꯝ ꯃꯤꯅꯤꯃꯝ ꯍꯥꯏꯅ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯃꯨꯛꯇꯤ ꯈꯔ ꯍꯦꯟꯅ ꯇꯛꯅ ꯆꯪꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯃꯩ ꯅꯨꯡꯒꯤ ꯐꯤꯕꯝ ꯁꯨꯝ ꯌꯦꯡꯗ ꯌꯥꯗꯦꯅ ꯂꯩꯕꯥꯛꯅ ꯁꯥꯔ ꯃꯅꯨꯡꯗ ꯁꯤꯂꯤꯡ ꯇꯧꯕ ꯈꯣꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯍꯣꯏ ꯑꯩꯈꯣꯏ ꯕꯤꯛꯇꯔ ꯍꯣꯝ ꯗꯦꯀꯣꯔꯅꯒ ꯇꯧꯔꯤꯕ ꯃꯣꯏ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯂꯩꯕꯥꯛꯅ ꯁꯥꯗ꯭ꯔꯁꯨ ꯁꯤꯂꯤꯡ ꯑꯃ ꯂꯣꯏ ꯇꯧꯕ ꯌꯥꯕꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯌꯥꯗꯕ ꯀꯩꯝ ꯂꯩꯇꯦ ꯃꯈꯥꯗ ꯂꯩꯕꯥꯛꯅ ꯁꯥꯔꯒ ꯃꯊꯛꯇ ꯌꯣꯠꯅ ꯁꯥꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪꯁꯨ ꯈꯟꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯊꯧꯕꯗꯨꯗꯤ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯣ ꯌꯣꯠ ꯍꯥꯏꯁꯦ ꯁꯤ ꯇꯣꯟ ꯀꯌꯥ ꯂꯨꯝꯃꯝꯗꯣꯏꯅꯣ ꯃꯌꯥꯝꯇ ꯈꯟꯕꯤꯌꯣꯕꯀꯣ ꯀꯥꯇꯨ ꯀꯥꯔꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯗꯨꯗꯤ ꯐꯖꯗꯦꯗꯅ ꯂꯩꯕꯥꯛꯅ ꯁꯥꯔꯁꯨ ꯑꯗꯨꯗꯤ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯌꯥꯎꯗꯕ ꯃꯤ ꯑꯃꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯂꯩꯕꯥꯛꯅ ꯁꯥꯔꯒ ꯃꯊꯛꯇ ꯌꯣꯠ ꯍꯥꯞꯄꯗꯨꯁꯨ ꯀꯅꯥꯅ ꯌꯥꯗꯣꯏꯅോ ꯑꯗꯨꯝ ꯂꯨꯝꯃ ꯑꯗꯨꯝ ꯁꯤ ꯇꯥꯕꯅꯤ ꯏꯁꯥ ꯑꯗꯨꯃꯥꯏꯅ ꯁꯤꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯕ ꯃꯊꯛ ꯃꯈꯥꯗꯣ ꯀꯌꯥꯃꯨꯛ ꯆꯪꯕꯒꯦ ꯍꯥꯟꯅ ꯃꯈꯥꯗꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯊꯛꯁꯤꯗ 7 ꯁꯨꯃꯥꯏꯅ ꯆꯪꯉꯦ ꯆꯪꯉꯤꯕꯁꯦ ꯑꯩꯈꯣꯏ 30/40 ꯆꯥꯎꯋꯦ ꯑꯗꯣ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯥꯏꯜꯁ ꯊꯥꯛꯅꯕ ꯑꯩꯈꯣই ꯋꯦꯠꯇꯣ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯀꯩꯔꯥꯛꯁꯦ ꯈꯔ ꯍꯦꯟꯅ ꯊꯥꯈ꯭ꯔꯦꯕꯀꯣ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯃꯆꯥꯛꯇꯗ 5.96 ꯃꯌꯥ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯅ ꯌꯣꯠꯄꯨꯗꯤ ꯈꯔ ꯑꯩꯈꯣꯏ ꯑꯁꯤꯗ ꯈꯔ ꯂꯦꯝꯃꯤ ꯁꯤ ꯌꯣꯠ ꯂꯦꯝꯃꯤ ꯃꯦꯟꯁꯇ ꯑꯗꯨꯝ ꯍꯟꯗꯣꯛꯈꯤꯅꯤꯀꯣ ꯄ꯭ꯔꯥꯏꯃꯔ ꯊꯥꯕ ꯈꯣꯠꯄ ꯇꯧꯔ ꯂꯣꯏꯕ ꯉꯥꯛꯇꯅꯤ ꯁꯤ ꯌꯣꯠꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯒꯨꯗ ꯖꯣꯕ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯔ ꯈꯣꯠꯂꯒ ꯑꯗꯨꯝ
पाथोकपसु अदुम याइको अयामबदि 230 सुमाइना चतनाबने मटेरियल यावगा अदुम मटेरियल अदुम मिस्ट्री केना लोइ पुथो 230 सुमाइना चतनाबने हेनबसु अदुम यावबनेको अदुगा करिगुमा मटेरियल यावदा तारगना कोगी स्क्वायर फीट चतपसिना मु कमाइ तगेदा 45 50 65 सुमाइ साबनेबको हाइदि कोगी सि काइरम खोलंग लो याव कान 45 ने 50 65 सि फ्लोरिंग जु मथक फ्लोरिंग हेना वखलगदि कोइ सिमेंट सिगि फाइबर से कोगी 18 mm हेना कौवे को दिसे थाबनेबा सिगि 18 mm से 90 kg मु मे फ्लोर नि हम थांगतोनिना मदुर रेट दि कोइ लुपा खरजु हेंगले मी खरा याम चंगबनिनको मी चंगिगि दम कोगी नमितुदा तोंगाना मी खरा हेना चंगदबा यादबनिना अदमाइ तौने रेट सु खरा हेंगलकनी खरा वांगे फ्लोर वांगे दम हेंगलकनी को ब्रोगी युम फुल वीडियो आई लोइसलक फुल वीडियो तौजरके मखागी होजे आई चेक लोइसली अदुसु आई अपडेट तौजरके मैम दको अदुना सुमाइ तौसे मैम सु यंबियोना आई हैपेतंग थागतरकने एग्जांपल ओइना को मैम सु नुवाइना मोंगदा हाइतारे फुल सपोर्ट ब्रदर हना हैबिरे कोइना सुमाइना कोगी लेरिबा को मिस्ट्री सिना तौरगा कोगी सिनाव सिंग मैम तो पुलगा इमानब सिंग तो तौरगा सामिनाबने अदो हदक्ति याम सक्सेसफुली सिमुसु कोइनाम दामगी दम लोइसन जरे अदो सिलुशन बसे मखातान हेना पॉलिशिंग तौरकान फिनिशिंग पीरकान अमैना फजबद ओरकनी हजि स्वाइना यो लेसे उहलोइगे हाइता डबल बोर्ड खारखिनी अमैना फजरखिनी को अदा पुरा चेकी तन डाइरेक्ट मानना बमोंगदा अदो चेकी उमदा 10 लाख मैना 10 लाख मैना छारे मु खन तारग सु चेकी उमदा स्माइना अथक सुसाउन 10 लाख साबो दुदि आई मैम दु एस्टिमेट दे थाजे स्टेरोड स्ट्रेस याव रेलिंग लoi उले हजि फुल सपोर्ट ब्रदर हैना हैबेगा थागचरी अदो लोगी उमदा फुल वीडियो तबिरोन हैबदा आई तौजरके सोइना आई लोइसन आई लोइसलने यम जकलगा पैसा का तानगी मैम को हाय ब्रो युम सु कयाम लोइसलगे आई युम से मथक्की दो सुमाइना सि आई से सुमाइदि खादरि को खाबद पैसा का संगनि अदना पैसा जे लैतबनि मरम मोरगा खरा पैसा लैतबिदि सिना फरे दा हन हाय को अदम फरे कोगी सिदसु खोइ लाइभ यंबिबे सिनाव सिंगसु दum मिस्ट्री दum यारमनि खोदियाम हाइबो खोब दum यावंगनि को साबिनिंग लैतारसु दum मखोइदो दum पाउ बिबिदो कोइनसु दum सिनजरकांदा मैम गी फबा क्वालिटी फबा हाइतार हेनसु चाउखटप मोंग सिनबे याना मोंग तौसेको नतबिदा कोइ सिंगदानबै मोंगदि तौरैसे हाइतारेको अदना नोइसु कोइ थबक दम तौबा याबा सुबा यागदम मोंग कोइ सिनजरके दबु तौदबु याम थिना नियम सुमना कोइदा हाइबा नियम को स्टैंडर्ड अमा मतुंगिना साबा तारगदि मैमसु हेना कोइना पिरि वैल्यू दि मतुंगिना मिनसु दम पैसा पिनिंगनि हाइतारेको अदना तबिदा पंसा साबा पंग तौदबु दमदि मिनसु नुवाइरोइदेना मथा मखादा उंते यंगसिगे याये मथा मखाइना कमाइ तौबनो हाइदि यंगहनजरके मखादगी यंगहनजरके मखाइ काइरंगबा दुगा काइरंगबा हाइसे किसनते योसे फैबसे कमाइ फैगे हाबदो अदुनेको अदो सिसिना मो अखोगी स्टेयर से याम फजना दम साइ मकोन थोकते मा थोपो यंगनो तारगसि याम थिना फजना सारे हाइतारको होय लोइदर सक्सा दम जिप्सम हापगी वालदो एंगोंदगी आई इंगदबा माली आइदि अदो जिप्सम गी वाल सिमा खास माइ नै जेको सिगिसे सि काइरंबा सि काइरा काइना कवेबा सि सुमाइ थारजे सि यामिगैदि हेना दम अखोगी 6 फीट सि फीट अनि नेबको फीट अनि गिनेबको फीट अहुम ले कांदा हाकने फीट तरुक हाकने कुजि काइरासे अदना सि काइरासे हापि सि काइरा को अहुम ले दम हापि सि मतुंगिना नेब साक तु सेमैना सिदसु लाइरे मनुंगे कादसु दम सि फजर इंगदि इंगने हाय दादिरास मोगी स्टेयर साबा यागदा अंता हांबियो स्टेयर साबसि याय स्टेयर साबजे दम लुदि लुबने दम सिजे कोइना तोंगाना सागे हाय ताइदे नोफम पलिसिंग त्रांगा हाय दम संग टाइन टोय त्रांगा स्माइ दम संग मने को सिमा खाला सासु दम याय संगी बयो तुइ मतुंगिना पाथोंनर काना क्याम संगदा गे हदा दम तौर दम साबे फजमने सि स्टेयर याम फजना अदना इथै दम इथै दो अजब माल होय इथै दम दा मुस्तांग नते पैसा से क्या मु पायरगदि याद पैसा क्या मु पायरगदि अदन लाइरिबा म कनो दुगा को बजेट तुगा दम चाननबा साबदि यायको तो सेलौदगदि योट कि जंग बेरा खायबा पाइ मुना पैसा फुल ले पायरग साबन फै कैगिनो दा आइगी सु खंगेबा योट कि साबसे कोइ रोसेलौदगदि हायें सुमाइना रंगबुदि लोइ थानिको अदो कोलिंग चाप पाइबम लाखो लोसलगा इसिंग नोंग तारखो दमदा प्रॉब्लम नोंग इसिंग युरप को दम यावदम नति यावबनेबा अदो फुल लोसलरगा थमौबने दि बेसनेबा अदो पैसा सि चंगनि हाबदो सि चंगनि हाबदो अखोइ होय लुपा लाख अहुंगी साबि हरजु दम केम काइदेबको अदो मथक कुपा थमम साइड खादा नो हाइजलखम दम खोइ हेंग पेंदबो अदमाइनम तौबनेबा अदना अदुगुमबदो थोहनिंगदबनिना
डायरेक्ट फुल लोइसनलगा सि कयामुक चंगनी सि फुल लोइसनबा मतदा लाख 10 चंगनी हाइतार 35 चंगनी हाइतार सुको अदुम योना समाय साबसे 10 चंगी हाइतार सि लाख 8 खरा हेन अदुम चंगी को contact number पिबि आइगी अदुम पिबि याने हाइजर के नत्रगा आइगी जुजे लेबा सिनाउसिंग म्याम ले म्याम दो मोसि दम पिजर के को कयामुक पारगदि यागने हादो डाइमेंशन दसु लेरे डाइमेंशन से कोई हजि 30 by 40 सि साम तन 8 मुक चंगी हाइसे सिसिदे हेना होंग साबक कांगु सु लेंगनि दु तवदबु कोइन पिबि सि क्वालिटी से सि यौनबक ngमनबा साबदि खर वाना थोकनि हाइतार को या भजनदि साबने दो होय रंग तसलखिनि सिदा अदुगा मथक सिदा कोई डबल बोर्ड खरा कागदि अमु हेना चेक मालागा या भजना को सि मकोन किसु तादे मेम आइना चली मेम तागदि गम गम थिला चले आइना हेन लुम्बा चे आइजे 78 kg मुक थिलो मेम को अदो मकोन से किसु तादमने ताब्रने मे तारम मुकिदे contact number पिबि contact number पिबि यागनि आइ contact number ai हाइजर के होरेन मेसेज अंदर दक्सन बिरम को मेसेज ai हाइजर के अदुगा हाइदि कोइना साइड विजिट तव कान येंगदनि को मिस्ट्री लानी मिस्ट्री लाका साइड विजिट तवगनि अदुगा कयाम संगनि हाइने येंगदनि अदो थोगदबु लम चथोको थोगदबु थाव फान बनि ना प्रोसेसिंग चार्ज मग नत्रगा सु कोइना मिस्ट्री गुमगि साइड विजिट तवगि चार्जेस खदि लौजे अदो त कोइ फोन दम कंसल्ट तवबुति दि याय तवदबु मिस्ट्री लागा हेना कुपना अयुम सारनी हाइतार दुमाइना हाइबिरागा अदुम यानि हाइता हांदोकपसु दुम यावी ai हेंग सि पैसा क्याम संगदुन हाल तवदबु कोइ खोइगि मिस्ट्री लो ला येंगबै साइड विजिट तव खोइगि कोइ थाव हाना बकोना पैसा खदि दुम संगेबो सिदि माया तौनबनि दुम तौदे आदमनि दुम हाइजाबनि मायाम को लाइव से लोसलगे आइसु मायाम हंबिनिंग लेबो मायाम हाइतारगासु खोइगि contact number ai हापसरे contact number पिजरमगे अदुम पाउ फुबिरसु यानि नत्रगा आइगे इनबॉक्स संगबिरा कांदा नसाइ युम साबगी दो ai कितंग खंजनिंगी बहाइना अदमाइना कमेंट पिबिरमगा अदमाइन तौबिरो ai मायाम अकुप मरो डिटेल्स मायाम दो ai लोन हाइजरके साबजे कमाइन सागनि इवन सिलिंग बोल लई को सिलिंग लई अदुगा खोइगि वॉल पेंटिंग तौबै खोपगी दम लई मायाम दि ताबा रेट दम सारकनि अदुगा क्वालिटी सु हेन फबनि नाउ गी दि स्टेयर अमगा थोंग अमगा तौगे याइ केसु काइते दम खोइगि स्टेयर अमा आइसु माइन तौ स्टेयर हम हापा याइ को कोक प्याम चंगनि स्टेयर से दम 15 देना 20 बुक मुक पार दे दम यानि स्टेयर गी दे को अदो थोंग हापसन बखसन बतौ माइन पार दम यानि अदो हजि लैरिबसे खोइगि मणिपुर गी ममिंग लैरबा खोइ मिस्ट्री त ओइदने को लाकनि होय खोइ से युम लोइबि से सा अम साबा ओके द contact number दो पिबि रो खोइ को अदम खंनिंग बो लैबे डिटेल्स लैबि म फदि फजरम ने युम से याम नाना सारम ने सिसा यं खोइना वाबि पुति का खोला मैन लंथोरकिनि मैन अपा मकला थार का देन फजरकिनि हाबसे मैन द थमसके तो सिना खोइ मिस्ट्री कांगबु दो सेट लैदे याम हाइबा कांगबु आतनि से अमतंग उलमगे को फजाबने मे अंदर साथे यंगसु दम सिसे हयंग पेंटिंग तौरकनि अदुगा मोय पुति कला कांदा फजन सेमा कांदा अमोयना गांग थोरखिनेबा मंगानम थोरखिनेबा को अदुना अदुमाइन तौरगा खोइ याम नाना लोसनबदि याय ओके आई contact number दो आई पाउ होजरके अदुगा कोपा डिटेल्स खंबिनिंग लेतागसु करिंग खोइना साइड विजिट तौबिनिंग पाम्बिबा लेतागदि खोइ साइड विजिट तौबगी चार्जेस का पिबिगदम यागनि मेको सि हायरगा एनि हम भिडियो सि मतंग सिरोसनजगे पुनोको थागसरि हम मखातान हेना कोपा डिटेल्स मे हम आइसो थागसरके मे पाम्बिबा लेतागदि